Myanmar gi NLD gi lusingbi Aung San Suu Kyi yauna lusingba kaya military coup tawduna phajinkhre. Myanmar ruling party oriba National League for Democracy NLD gi state councillor oribi Aung San Suu Kyi yauna senior leader kaya yauna Myanmar army na military coup chathaduna phajinduna thamkhre. Myanmar gi ruling party oriba National League for Democracy gi nauna khallaba leader singi oiba ahan babi pham pangthoknaba honaringai da military coup chathaduna lusingbi Aung San Suu Kyi yauna atai senior leader sing asi Myanmar army na gasi phajin khibani. Lusingba sing asi phajin khibaga ikui kuidana leibak sida salariba radio TV channel mobile network na singba punwak thingjinkhre. Loinana Myanmar Bank Association asu Myanmar da leiba bank punwak thingjinkhre hairi. Serak isida hana Myanmar gi Vice President oiramba Mayen Suyebu acting President oina hapkhre. Myanmar leibak pumba military rule gi makha sasan tawkhre. Thawng asibu malen gi leibak ya gi lusingba singna condemn tawba phongdok narali. Loinana UN nasu condemn tawba phongdok paga loinana National League of Democracy gi lusingbi Aung San Suu Kyi yauna atai senior leader kaya military coup tawduna phajiliba sisu thadokadabani hairi. Panba yabadi Myanmar da ngasi dagi sahi nipumapan haibadi 2011 phawba military coup tawduna Myanmar da military lengak salaiduna lakhibani. Atopa pawmana contractor leiba director Jaymatina staff ama phukhibabu yaningdabagi wakat mifam phamkhre. Horticulture and Soil Conservation Department ki director in charge oirambi additional director na thabakta gi pothakraba Jaymati Devi na office asigi deputy director headquarter oiriba N Modhur Jabu haukiba January gi kunthra da director gi ka da phuki amadi khongna kaukhi haiba thodok adubu yaningdaba phongdoktuna ngasi department asigi employees singna wakat mifam phamkhre. Wakat mifam adu da saruk yakiba All Manipur Horticulture and Soil Conservation gi Technical Association gi president ke Devadattana haikibada haukiba January kunthra da department asigi retired oiraba Jaymatina mahakki rumda deputy director ISQ oiriba IS Modhur Janbo office ki chana kanglon gi wangbuda phukibagi thodo asi yamna laibak thibani. Office asigi staff singi mangda thokriba thodo asi tawhidaba thodo amani mahakna in charge da director gi charge pubani. Thabakta gi pothakraba matung amuk contractor hanna director oina thabak pugani haina lakhibani. Thabakta gi pothakraba miyoy amana office ki ka manung da staff amabu phuba haibasi yamma laibak thiba thodo amani. Thodo dubu office asigi staff punamangna awangba thakta condemn tawi. Atopa pawmana sanaba purakba hui kunthra police na kankhre. Sanaba purakba hui kunthra Sanapati police na kankhre. Haukiba tang kunthra da Nagaland rom dagi hui kya pusilakhiba gari amagi paw police na phangki. Checkpost singda thengnabadagi Manipur police ki makok thongba singna district khuding da paw piki. People's for Animal Manipur nasu Manipur police ki makok thongba singda hui singadu kanbina pataksinki. PFA Manipur gi thongmi sing awang sengmai police ka loinana lambi da gari sing yengki. Mathangi numit ki ayukta Senapati police na People's for Animal Manipur da hui kunthra rescue tawre haiba paw piraki. Senaba gari amadi hui dubu purakpa miyoi sing yaudana mafam amada hundok lambadagi thengnaba miyoi singna police ta paw pirakpani hairi. PFA amadi Senapati police ka tanaraga mathau taba se sang sing semlaga nongmaijing numit oibana court ki suti lekhibadagi CJM Senapati gi Imphal da leiba yumda hui singadu puthoki. PFA na hui singadu State Animal Center da thamnaba yathang pibiu haina wakatki. Magistrate na yathang adu piraki. Dog Protection Society na hui singadu bu first aid pibada mateng pangki. Dr. Sarchandra NG na achobu thaudang lauki. Atopa pawmana accident ta mi taramathoi sire kharana sathi na sokle. Yamna laibak thiba thodo amada Chhattisgarh dagi miyoi kunthra tongduna makhoi gi mari mata amagi asibagi awabada saruk yaba lakpa ben ama Odisha gi Koraput district ki manung sanna leiba Murta Handi khunggang gi manakta ngarang numidang accident thokpada miyoi taramathoi sire amadi gari adu da tonglakpa kayana sathi na sokle. Thodo si National Highway da numidang pung 9 ga minute 9 rom tabada lambi nakanda hoba upan amada ben aduna thomjinbadagi mathak makha onbadagi thokibani hairi. Accident asida gari amaduda tonglakpa miyoi tareti mafam aduda khutakti sikhi amasung marina hospital da pukhatpada lekhidabani haina South Western Range DIG Rajesh Pandit na phongdoki. Atay asokpa singsu hospital da pukhatpaga loina na yamna sathi na sokpa maramna asiba masing hengjalakpa yari haina pawgili khulamana phongdorli. Pawsi hek phangbaga kotpar amasung Bori Gumma Fire Station gi miyoi singna thuniyang na sangsinduna mi kanbagi thabak chathaki adubu accident thokliba mafam aduda mi kanbagi thabakta mafam sadaba amadi mambana maram oiraga khara luna thoki hairi. Atopa pawmana contractor tha ahum gi lokhiba multitasking staff amadi nursing gi service extend tawiduna ahangba mafam singda mention biu JAC
COVID-19 के मरी लेना डायरेक्टर ऑफ हेल्थ सर्विस ना मल्टीटास्किंग स्टाफ अमदी नर्सिंग कंट्रैक्ट था अहुम गी लौखिबसिंगी सर्विस एक्सटेंड तौबीदुना मखोइबु अहांगबा मफमसिंगदा मेंशनबियु पिथोक्तना लेरिबा था अहुम गी तलब पिथोकपियु हाइना डिमांड तौरदुना कंट्रैक्ट लैबा स्टाफ सिंगना लमफेलदा लैबा आरडी कॉम्प्लेक्स ममांगदा वाकत मिफम फमदुना प्रोटेस्ट तौख्रे JSC contractual staff nurse MTS of 3 quarantine center na sinba protest aduda JSC ki president S Khogen na phongdokhibada makhoi sing asi aki akhang yaudana covid quarantine center singda positive oiraba kayabu layeng duna laki staff singi marakta positive oirakpa yaudaba natte yamna wa na thabak tawduna lakibani hojik phawba talab wa na piduna leiri haiki protesta saruk yakibi staff nupi amana phongdokhibada aikhoi duty tawba matamda sayol amana duty sayol amana quarantine sayol amana home quarantine tawduna pothaba yaudana duty tawduna lakhi tha ahum gi contract ni haina lawraba matung tha ahum extend tawbiduna tha taruk sure aikhoi gi talab tha ani khakta piraga tha mari pidana leiringai cherakta thabakta gi lawthokna ba honare aikhoi bu nungsibiduna ahangba mafam singda mention biduna service extend tawduna tha mari gi talab pithok piu haiki wakat mifam loiraba matung RD wing complex tagi health director unana ba khongchat ama lakpada gate mamang da police na thingduna makhoi na paira khiba play card sing munbaga loina na khongchat adu thingki tungda JSC gi president alu singba mioi ahum khangatuna director ga unaki hairi atopa pawmana tara mathoi IRB gi habildar khara logani haiba laibak thibani All Manipur MR IRB Welfare Association gi cherol da handak Tamenglong district gi headquarter ta pangthoki ba state cabinet mifam da lamdam asida law and order ngak pada so thodang loriba tara ma thoi IRB gi ahang bo hobildar gi pham khara logani haina warep lokhi badu laibak thibani anau balobu gi mahutta sahi kun rom rifleman oiduna law and order ngak senduna lagli ba rifleman da promotion pibiu masina discipline force oiriba MR IRB singi marakta hena pukning thogat po oigani Nauna sanglakpa hobildar singna command control tawba haibasi nungai taba oigani maramasina hiramasida mi yengchangpiu haina serol sida makha tari atopa pawmana ngasidagi cinema hall sing chada chama capacity da hangba hokre COVID-19 na maram oiraga matam sangna full time hangdana lakpa cinema hall sing ngasidagi amohanna chada chama gi seat capacity da hangba hokre ngarang kendra gi information and the broadcasting minister Prakash Javadekar na ngasidagi lebak sigi cinema hall sing chada chama gi capacity da hangba yargani hana lawthokhiba aduga mari leinana ngasidagi hall sing asi full capacity da hangba hukibani hana agency gi pauna hairi aduma putongan be state kharadadi kendra gi ware pasi leijarabasu cinema hall sing chada chama capacity da hangdokpagi wafam leitri haina pawsina makha tari atopa pawmana state asida active case chama gani phumari da ngaire Manipur de singthaningai oina COVID-19 gi phibam asi phagalaktuna haukiba pung kunmari sida mioi nipan tongan ba COVID care unit singdagi discharge tawkibaga loinana laisat asidagi phibam phagalakpagi changcha da maudrani pan dasmik ani yaure Manipur sarkar gi COVID-19 command control room gi wangang loina numidang wairam pung manga phawbada thokiba serol sida hariba matam sida mioi tarataru COVID-19 positive oikibaga loinana apunma masing suri singkun mapan ga sukna humpuni pan sukre matam sida laisat asina mioi amata sikide adubu laisat asina laikida masingdi sahum go humtra ma thoi sure hojik state sida laisat asigi active case masing 194 khakta ngaire